Manipur Top Trending News na tungan-tungan ba wala source hindi lakot jaraga. Matamakam di oiba mari oiba i-boxing patutun kananjay. Ahanbada Pokso Eki Wild na Hama ko na Fado Pikre July 28 ngasi dagi sahi taragan thogi mamang November taruk 2013 ginung tilpung ani gi makhairom tarpada wakta kuman mayale kaida ward number 4 dalaiba MD Abdul Rahman LH ibomcha sahi kundani thoi apukpa Abdul Manal ko banaha amana nupi masa amago machin mention tuna namduna faraga mahaki dukan manung da busilaga ikai kumnaba mahan biraba matungda numit adugi numidang pung taret makhairom tarpada laikidraba miyoi singi mathong mangam pangthokpam mafam amada hundokna thamnami haiba thodok ki matangda police na lakot pa case ki wilda ko na Pokso Act ki section 3 gi makhada maralare haiduna phadok pikre ngasi fast track special court number 1 Manipur gi special judge RK Memcha gi ko na lakot kiba judgment amada mahaku maralare haiduna conviction pikibani thodok adugi matangda nubi macha adugi apokpina wakal padagi moirang PS na IPC section 342 376 ki makhada case FIR number Humra bracket Taramathoi 2023 register tawduna lokokibani adubu case adu August 8 2015 da Bisnupur Women Police Station da transfer tawkibani hairi police ki maike dagi case asigi investigation chathabaguluna court ta file tawpa charge sheet ta inform oiduna court asina wire chatharkibani case asigi aroba wire tha asigi tara tareta chatharaba matungda reserve tawduna thambakiba judgment na ngasi lautokibani hairi court case asigi wire chatharpada prosecution ki maike da Special Public Prosecutor A. Nilchandra Lepki Maka Tarpada Doran Kapta Saru Yagadoriba Neroka FCG Sanaro Amadi Official Singi Uniform Yentok July 28 Malingbina Ahum Suba Aduga Asia Gina Kwaidigi Liraba Football Tournament Ama Oriba Doran Kapki 134 Rak Suba Edition da Manipur Dagi Saru Yagadaba Neroka FC Team Gi Sanaro Amadi Official Singi Uniform Amadi Mathau Taba Itsing Yetopagi Thorum Ama Pangkokre Jingmerong da Leiba Hotel Classic Grande gi Dynastic Hall da ngasi Neroka FC gi sangapam da sinduna uniform kit senthopagi thorom aduda football club asigi senior member amadi club asigi maru oiba tawpu singna saru yaduna sanaroi amadi official singda uniform amadi kit sing adu khusinakibani uniform yenthopagi thorom aduda saru yakiba Babina Groups of Company gi chairman amadi managing director Dr. Hangjam W na hai state asida Doran Cup amuk halpasi aikoi kurimaki thamoida chaphoksaba amadi nungai phawi Indian Army Force na silaga Manipur lenga ki mateng galone na pangthok liba cup asina lamdam asida tangdu leita da ama leibasi khara makhaidi kokhan bangam lagani amadi hanagi punsi mahingda amuk hanjilakna ba tangsilakpa apaba kongthang amani haina lawi haiki mahna hai Neroka FC na mamangai matamda Hero Second Division League ta champion oiduna Hero I League su hajaba performance singpiduna lamdam asidagi apaba sanore kya nya mamangda masakta pungamkre handagi Doran Cup asida Neroka FC na angam thakta honatuna lamdam asigi mingchet mai pak na purpang ngambani habagi chaung thajaba lamdam asigi miyam na thamli haiki Neroka FC gi main sponsor na Manipur Tourism Department oibaga loina na o sponsor na Homeland Security amadi Lanleima Electronics na oiri football club asigi captain na angom Ines aduga vice captain na Wycombe Rohit na oiragani haina lathokre loina na club asi foreign player mari su saruk yagani Foreign player sing adudi Ghana dagi Jackson Emmanuel Gonado Nigeria dagi Eko Mobong Victor Filipos Liberia dagi Mark Philipson Jr. amasung Brazil dagi Sanore amasu yawgadauri Neroka FC gi head coach na Grant Moyon amasung team manager na CH Geska na oiri hauji Kumalampak Man Stadium da Doran Cup kidamak Indian Army amadi Manipur lenga ki maike dagi sem sabagi thabak kana chathari makha tarkoda FNCC gi indefinite ban numit tarani sukhe July Punga Nipan Kukisingna German Road Tiger Road Tengulak Pobu Yaning Daba Pungukuna Foothills Naga Coordinating Committee FNCC na Kaukiba Indefinite Ban Nasi Numitarani Suzinkre Ban Asibu Sokaliba Naga Fruit Singi Nupi Amana Pungkor Kibada Kukisingna Lamdam Sida Makoina Tauningbata Tauna Kusi Rasigi Tabak Sathar Ibasi Yaroi Lepak Miami Ayaba Yaugana Lambi Siambata Natana Maming Nasingba Makoina Toningbata Tonbagi Tabak Sathar Ibasi FNCC na Yabangamloi Masida Natana Kuki Lamhenda singna lepak asida lepak ama leitabagi matagum jingmai kya kokthokuna popi pambi thajinba amadi mayai kaba jinjakna irisa singbu manghanaba thabak chatharakliba singsigi mayokta FNCC na chatharakliba matam kaktaba bangi khongjang numit tarani chirokaba phawda laingaki maiketagi wafam ama phawba phongdropa tawduna tumina laisiliba asi yaningde masina maram oiraduna uki singna lepak asida lo leitabagum makoina toningbata tawlibani masida lainga akanba miyeng changphom tui haina asumna hairakli
amadi video clipping asi myam da share tawjramge ngasi akhoi gi lamdam da kuki singda akhoi gi lamdam da kusi kurang tawraga lambi da ming thoning ma thonaga saduna lai bu nukai ya ni bra nge wang ani da akhoi gi lamdam da popi plantation tawduna lai bu nukai ya ni bra nge adu kumutu iswana su pianda ba thabane khamra ngasi akhoi bu usitaduna moina toning no toduna lai do akhoi do sup ya ning ge ngasi phongdo tabani ahom sodana ngasi FNCC committee na ado mana takhari ba ngasi bansi nomit trahe na sukre ado phao baso government si yeng bi dai government kari khari bra noi government atuma wa do no haisu nang biao government hoi tom do na lai bra noi kana ni tang tang bra noi kari khali bra ngasi akhoi lan tawa asiana thono din hoi dai po ngam kira hey government ai di sounding ni noi na dai po da ne government subjen thani ba thaba aduga moina toning ba tawna lai bu akhoi di yani dai khoi yani banao adune ngasi yani da ba phongdo da ba ti achi ne aina haini muti de achi di kilwa sindara ge video si pawdum da soi khilam khiba wa suma pigani channel si bunuk sibiduna share amadi subscribe to bibi damo haini tan thak pa khondok sari amadi makha tan myam gi seba to ngam ba ojege hejari